Hi everyone, welcome back to my channel. I am Akham Devi Kawi. Ngasi ina utchagadauriba video si LUHONGBA CHATPAGI Makeup video matek amani yamna live step khara sijinajaraga utchagadauriba video matek ni mayam punna mityeng taminarasi. Ahambada aina primer apply tawba loiraba matungda foundation apply fazana mai simba tungna apply tawjaraga buffing brush ki matengna ni aina apply tawjariba si mai da loina sinba tungna apply tawba loiraba matungda brush macha amana muk mid ki area adagidi naton gi matai chimban gi matai dasu amuk brush tuna foundation do kitang lauraga mo apply tawjagadoribani ngasai gi brush buffing brush tuna apply tawbuda yauhodaba jaga haibatare unsa khara supaga leiba jaga da chitha nanda hobada adudo mu brush macha jina mu apply tawjabani adugi matungda eyebrow application eyebrow dasu dark brown color shadow shijinabiu aduga natural shape ta dum apply to biu yamna light oraga da khara dark oina apply to biu aduga yamna ten ba pisum oraga na maninglom da kitang sangdahan biu yamna pik pa pisum oraga na kitang chawrap tawna apply to biu adugi matungda yet lom oirom dasu animak apply tawjaba loiraba matungda ngasai gi eyelid ta aina eyeshadow apply tawjariba se animak mix ni ko mix se amana red ne aduga amana purple color ne ani do khaga brush macha amana kitang lorga mix tawraga eye crease da phajana apply tawjagadoribani eye crease sigi mithup ki mathakta leiba saru je sigi sidane ba aina apply tawjagadoribse loina sinba thungna apply tawjagadorim limit manungsu matai shu sinba thungna aduga makhagi hangalaga lehoriba jaga sidana horen aina foundation apply tawraga atopa color mu apply tawjagadoribani yetsu oishu animak chamanana hojiki mix color do apply tawjaba loiraga horen brush macha ngasai gi aina eyelid da foundation taigiba dagiti naton gi area unsa asupa jaga singda foundation taibda sijinagiba brush do adu brush tuna muka foundation je khara lauraba matungda eyelid tagi mathak kitang chakhat piraga ko mithup akhoi gi normal mithup leibagi chang do adugi line dagi kitang chakhat piraga foundation je amuk fazana shape maong ta na mu apply tawjaraga horen atopa color ama mo sigi mathak sida apply tawjagadoribani ahambada yetlom da fazana foundation do apply tawba loirba matungda amuk oirom da amuk fazana shape chapmanana apply tawjaraba matungda brush amana mu powder khara lauraga apply tawjare adugi matungda aina hozik lawjaribasi cream color ni ko shimmer yauba cream color ni ko aina ngasai gi foundation apply to gi bazaga do adugi area do sin bathungna apply to jaribasa adugi matungda oinaram dasu amuk chamanana apply to jarage aduga silorba matungda aina hozik apply to jagadoribasi mikhada apply to jage ngasai gi mix color red ka adega purple ga mix toraga crease area da apply to gibada adudo mo aina ngasai eyebrow yakpada sijinaba brush to aduduna mo khara mix to amuka lauraga mikhada apply tawjarage yetsu oisu chapmanana apply tawjage sinba thungna aduga chigi matungda hojik aina apply tawjagadoribasina amuka waterline je akhoi ge manung je mithaka mikhaga se sije amuka kajal fajana apply tawjagadoribane ba kajal je fajana mit apply tawba loiraga horen liner di skip tawjarage habidi mithup se yam yaudaba midadi liner yekpase ket ai oiraga fajadabasu yaiko aduga mitse fajana pangba matamda udeba aduduna liner skip tawjarage ai mithup yamna yaudaba aigisu aigi mitse mithup yam yaujade adugi matungda lash curl tawba lorba matungda hojik aina apply tawjaribasi mascara ni mascara adum second coat adum apply tawjai adugi matungda ngasai foundation apply tawloraga powder apply tawhodab do adudo mo powder apply tawjarage powder apply tawba loiraga nose contour tawjage natonda contour tawjage natonda su fazana brush amana apaba flat over brush amana muka ngasai gi light over brown color ne aina contour da sijinajariba se adugi light brown do khaga lauraga shape hana semba lor matungda khusina amuka yam light oina unabagi damakta nanthokchagadoribani
adugi matungda ngasai ngakta foundation te hodabdo adudo amuka mapum phanjerage makeup se mapum phanabagi damakta ngakta su foundation se apply tawjerage adugi matungda ngasai gi aina apply tawjagiba mai de apply tawbada sizinnagiba brush to aduduni ko dum sizinajari bisa foundation apply tawba loigraba matungda powder so apply tawjare powder apply tawba loiba matungda aina hojik tawjariba se contour ni contour area se aina jaw line area da tang oina contour tawjare aigi chairung area da contour tawjadre kaigina habdi aigi chairung area da contour tawbagi mathau ta de aina khalle ko mai se am kana chawruba na tamnina aduga makhagi jaw line da aina contour tawjariba duna khara pikna chapsalaga unabagi damaktani adugi matungda aina chandon application tawjarage masigi video si naubi ayekpam aigi marup aigi friend amana sembiyo haina request torpa video amani video asida aina takchari basi beginner sing di damakta di yamna laina keba yaba maongda takchaba video macha amani chandon apply to blur ba matungda hojik aina tawjagadoriba step si eyelashes hapchagadoribani eyelashes aina hapchariba si yamna heavy oiba sunate yamna light oiba sunate medium size ni ko aina hapchariba se yamna sangbo ragadi maningomdagi kitang kakthapio ado sigi sidi adum chapchaba eyelashes oibnina kaktre yetlomda hapalor ba matungda oinaramda mu apply tawjage glue do tairaga khara kangjalaba matungda ni aina apply tawjaribasi adugi matungda aina apply tawjaribasi blush ni blusher je aina sizinajariba color se peach color ni ko aduga highlighter apply tawjage blush apply tawbalorba matungda chairungda naton sumangda amadi khadangda highlight apply tawjakre aduga lipstick ti ai off camera da dum apply tawjakre aigi video sida kari watli haibadu comment section da haibirau ehen ba hapaningba leiraga su comment section da haibirau aigi video yingbibagi damak mayam ba thagatchari mathangi video dong thengnarse bye